आकाशवाणी इम्फाल आरके गोरानी न पाउ पाजरी अहन बदा मरुइबा पाउ मणिपुर न मपुंग फबा राज्य ओइफिबगी निफुमापन सुबा कुमोन थरोम हायेंग पांथोनबा सेम सारे मणिपुर दा होकिबा पुंग कुनमरी दा कोविड-19 अनाबा तरा नाबा फकी कोविड अनाबा अमत सिकिबगी पाउ लेते सरकार के चपचाब वारो लाउथोटिंगे ममांग दा स्कूल सिंगना अनोबा एकेडमिक सेशन गी दमक एडमिशन गी थबक हौदनबा राज्य गी एजुकेशन एस की डायरेक्टर न खंगली नीति आयोग की इंडिया इनोवेशन इंडेक्स 2020 दा अवांग नुपुक अमदि सिंग राज्य सिंग कांगलुपता मणिपुरना अहुम सुबा पोजीशन तारे लेबा अस्ता कोविड-19 नाबा फरकी सांग चाद में 10 तारीख चुने यौरे अमसुंग जो बाइडेन अमेरिका की 43 सुबा राष्ट्रपति ओइना अदुगा कमला हैरिस ना 95 सु उपराष्ट्रपति ओइना ngasi निमिदांग वासक लौरगनी लेबाग असना मालेम गिलाचित ओइबा कोविड-19 मायुक्त पुन्ना अमतोइना लांथेंगनरी लमदम सी मियामना सखंग नरबि मियोय कयानसु लानफरमस माय पांगनबगी दमक आकाशवाणी इम्फाल गी ई पाउगी खुथांग दा मिपुंग खुदिंग मंगना अराइबा थोंग अहुम फेस मास्क उपा अमगा फु तरुक लामना लेनाबा माय मिट अमदी खुदसा तोइन हमदोक्तुना तरुतना थमनबा अपील तौरी मणिपुर फिल्म एक्टर मियाम एसपी इंगोचा हाइना खंगनबा यांगलेम इंगोचाना कोविड-19 ने ngakthnaba मियाम दा अपील तौरदुना हाय मियामबु एसपी इंगोचाना खुरुमजरी कोविड-19 लाइचत असिदगी ngakthnaba khwaidagi faraba pambaidi section bahaibasin oiri सरकारना लाइचत असि थेंगनबा होटनरिबा असिगी मथक्ता अखोय पुमनमकना सु भाप तामिनदुना लाइचत असिदगी ngakthnaba tangai phadaba नियम अहुम खक ngakna satminasi अखोय पुमनमकना युमदगी मपान हेक थोरपगा फेस मास्क सोयदन उपसी सापो नत्रग हैंड वाश सिनदुना खुद सा सेंगना हमदोक्सी अमसुंग मी अमगा गी मरकता फुट तरुकी सोशल डिस्टेंसिंग थमसी सेक्शन bahaibasin isa अखोय के नुक्सिरबा इमुंग मनुंग अमदि मियामबु लाइचत असिदगी कन मंगमगदोरिबनी मियामबु अमुक कहना खुरुमजरी हौजिक मपुंग ओइबा पाउ मणिपुरना मपुंग खबा राज्य ओइफिबगी 95 सुबा कुमोन थरोम हायेंग पांथोकनी मपुंग ओइबा थरोम राज्य सरकार ने सिंधुना अहानबा मणिपुर राइफल्स के पेरेड ग्राउंड पांथोकनी थरोमदुदा मुख्यमंत्री नोंथोमन बिरेन सिंहना अथोइबा अतिथि ओने सरुक यागनी अमसुंग मार्च पास पेरेड के सलामी ओकनी थरोमदुदा 2013 के फेब्रुआरी 23 अफगानिस्तान काबुल लेब इंडियन एम्बेसी सुसाइड बॉम्बर अमर थिंगनब होनबदा लेखिद्रबा भारत लाइनमी की आर्मी मेडिकल कोर ऑफिसर ओरंबा लेखिद्रबा मेजर लाइस्रम जोटिन सिंगी नकनबा मरी मतादा लुपा लाख 5 की चेक सु खुसिनगनी मेजर लाइस्रम जोटे 2013 की गणतंत्र दिवस निमित्त लेबाग असिगे शांति की मतंगी ख्वाइदगी चावबा गैलेंट्री अवार्ड अशोक चक्र सु पीदुना इकाई खुमनख्रबनी निमित असिगा मई लेनना राज्यपाल डॉक्टर नाजमा हेप्तुला अमदे अते लुसिंगबा कयाना मियामदा याफे पाउजेल पीरी माकी पाउजेलदा राज्यपाल हाय मसी औखिबा जैनी फुमापन असदा अखोइना करी तौबा ngamkhraबगे हाइबदु हंगन येंगनबगी थौरम अमनी मणिपुर चाखटपे अवांग थाक अमदा पुखटनबा अखोइ अमत ओइन होनमिनरसि हाइनसु राज्यपालना माकी पाउजेलदा हाइरी पुमनमकी मफमदा शांति अमु चाखटप पुरक ओइरेसनो हाइरदुना हेना फबा हायेंग अमगी दमक राज्य असिदा हिरम खुदिमकता चाखटप ओइरेसनो हाइनसु महांगना हाइरी माकी पाउजेलदा वर्क्स मंत्री टेस बेसाजित ना हाय मणिपुर मपुंग फबा राज्य अमु ओइरकपदगी लम खुदिमकता चाखटपगी लंबिदा लेपतना चंगसिलकली कुमसी चेगी पालनस्ता अखोइना अमत ओइना पुनसिनदुना राज्य असिदा शांति अमु चाखटप पुरनब होनमिननबा वासक लौरसि हाइना श्री बेसाजित ना हाइरी मणिपुर कोविड के अनुभव केस 15 थेंगनबग लोइना अपुन पॉजिटिव केस की मसिंग 19,919 यौरे राज्य की कोविड-19 कमन कंट्रोल रूम नंगसी निमिदवारम थोकिबा जेरोल मदा हाई होगिबा पुंग कुनमरी द कोविड के अनाबा तरा नावा फदुना रिसर्च तौकिबग लोइना कोविड-19 लगी नावा फकीबा मिगी मसिंग 19,919 सुरे नावा फरपगी सांगजो 4.10 यौरे मणिपुर द हौजी कोविड के एक्टिव केस अनि 94 लेरी हौकिबा पुंग कुनमरी कोविड-19 पॉजिटिव एबेमी अमता सिखिबगी पाउ लेते मणिपुर दंगस अनिरुक्सुब ओइना कोविशील्ड वैक्सीन की डोज 19,9 थुंगनरे वैक्सीन सिंग अदु डायरेक्टरेट ऑफ फैमिली वेलफेयर सिनक्रे मसिगिदम मुख्यमंत्री एन बिरेन सिंहना प्रधानमंत्री नरेंद्र मोदी अमसु केंद्र हकसेल मंत्री डॉक्टर हर्षवर्धन बुथागत फोंगदोक्ली सरकार के चपचाब वारो लाउथोतुनि ममांगदा स्कूल सिंग अनोब एकेडमिक सेशन की दमक एडमिशन की थबक हौदनबा सरकार की एडेड अमदे प्राइवेट स्कूल सिंग की अथॉरिटी सिंग द राज्य एजुकेशन एस की डायरेक्टर न खंगली
Imphal ngasi thokpa cherol ma da hai masi raja sin ba thung bada state board amadi CBSE ogi oina uniform oiba academic session na malehna bagi da magni class 9 ge 12 fawi oina school sing lakdu January 23 tik amu han hangdok na baso raja gi mantri mandal mi phano wale plau khrabani numit mangani chathaga da bani phusu annual state exhibition of art ngasi dagi Imphal Palace compound da leba Manipur art gallery da hokre Manipur State Kala Academy ne sinba art exhibition asi raja gi art amasong culture commissioner M Joy sing hokdokhi masida painting sculpture graphics amasong drawing sing auna pun art wa kuntrama pan utli exhibition asi miyam ne yengna bagidam ayu pung 13 dagi nungthil pung 3 makai phaw hangani tha asi kunmari phaw chathaga art exhibition asi matangda Manipur State Kala Academy secretary L Kishore Jinna Akasbani Imphal ga wari shana bada hai kumsi sahi gi art exhibition as dalising ne 33 ki state award gi art work su yauri mahakna hai Manipuri State Kala Academy na sinjaduna annual state exhibition of art sigi nifu suba edition asi ngasi hongdokre exhibition asi ngasi dagi hauraga January ki tarik 13 phawwa pung 13 dagi na hungdawang ki pung 5 phawwa ko exhibition asi open tawjagani exhibition asi da artist kunthra homdoi gi makoi gi artwork 39 artwork ase ko hojik display tawduna thammi Manipur gi leiba artist ngasi puning thogot poina yengbelak piu haina ina mayang phomda appeal tawjari COVID-19 ki matang da miyabu ningchina bab tahanabi campaign amasung Ayush Plus Immune Booster yentopagi thoroma mangasi Imphal sanin hungta leiba state guest house da pangthokre Imphal Lamphel patta leiba 50 bedded integrated Ayush hospital ki medical superintendent Dr. Njimeme Devi lamjing makhada Aruna Academy of Creative Arts na sinduna pangthokiba thorom aduda raija asigi tongan tongan phamdagi lakpa miyoi singda immune hangat hana bahidak lemna yentokhi Akasbani Imphal ki part-time correspondent PTC khara contract on logadori PTC sing asi Sandel Kangpokpi Kaksing Kamjong Ferjolam song Taimulong jila gini candidate sing adu masagi sei kunmari de gini phumunga phawi manung de leiba masung journalism natragana mass media da PG diploma natraga degree paiba natraga journalism da sahi ani ki experience leiba graduate oigadabani amasung district headquarters ki kilometer 30 na kon phamda masagi yum leiba oigadabani applicant singna February ama phawi manungda head of office All India Radio Imphal Palace compound Imphal da darkhas pisin bayagani prescribe performa NSD ki website www.newsonair.nic.in gi fangani masi Facebook page All India Radio News Imphal amasung Twitter account AIR News Imphal gi download tawbusu yagani prescribe performa si Akasbani Imphal general newsroom dagi susuti na tabana mitsing da loba yagani tabiriba power si Akasbani Imphal dagini Niti Ayog nangasi India Innovation Index 2020 ki anisu edition puthokre index as da laibak asu innovation alamjing ba economy ama ohena bagi sarkar ge phirep adu utli Niti Ayog ki vice chairman Rajiv Kumar ni del index adu puthokhi index asida laibak asi rajya sing amsu union territory sing na pangthok ba thabak sing sangdam na bagi dam achoba rajya 38 awang nupok amsu sing rajya 10 amadi union territory amasung apikpa rajya mapan thona khaidokli Dishing ani kun gi oiba ranking da asoba raja singi manungda Karnataka na ahanu position da leire Maharashtra na ani subada aduga Tamil Nadu na ahumsu position da leire Awang no po amsu singi raja singi kanglup Himachal Pradesh na ahan bada Uttarakhand ani subada Manipur na ahumsu bada leire Union Territory amsu apikba raja singi kanglup ta Delhi na ahan ba Chandigarh ani subatare Index adu putholodana Rajiv Kumar hai machina Bharat asi achuma maikaida khong thangjil ali amusu raja singna makhoigi ecosystem pagal hanabagi damakta thabakta mai onchile haibadu ta e mahakna hai Pradhan Mantri Narendra Modi na innovation amusun technology asina singna rakpa kayabu mayuk na bagaloinena miyamgi aning apama thungon bangamgani haibasida thajaba thammagaloinena innovation amusung technology da matam supad akan miyang sangli Pradhanmantri Narendra Modi na haidi atmaniva Bharat ka laibak asigi miyamgi masana masabu thajaba masagi oyum leijaba masung punchida samasya khuding mayuk no bangamguni habi thajabaga hakthengna mari leinei Uttar Pradesh ngasi video conference khutang da beneficiary lakh 3,000 da lupa koti 2,700 mapudra thoirong gi selte mang yang thopi thoromda Pradhanmantri hai Pradhanmantri Awas Yojana Gramin PMAYG asi sahi mangi mamang dokivani amasung Teleba matam masigi manungda scheme masna laibak asigi lairaba miyam da makoi masagi obe yum leirgani haibagi mapung phaba thajaba pohalle lairaba miyam da leina bayum phanganbada khumangya na changchil leba rajya manungda Uttar Pradesh asisu amani Shri Modi hai laibak asi lairaba miyam awa anase ko hona bagi damak PMAYG gi makhad laibak asida yung koti ani hena sakre
प्रधानमंत्री नहाई लिसिंग तरा तरुक स्कीम हौदोक राज्य अदुदा शासन पाइखिबा सरकारदगी स्कीम मरी लेना मतेंग अमदा फंगबा ngamkhide amasung madu miyamna kaidangoi kawba leite mahakna hai scheme asigi makhada Uttar Pradesh yum lakunithoi sakhre amasung yum sing adugi manung ayambadi hojik rajya aduda paliba sarkar scheme matamdani tharomda kendra rural development mantri Narendra Singh Tomar Uttar Pradesh ke Mukhyamantri Yogi Adityanath su wangangki Akashbani Imphal dagi pau tabiri Laiba asta COVID ke anaba puna koti ama lak ani lising ni phumanga hena nawa phakibaga loinana laina ase nawa phapgi sangchada malpudratru 10.3 yaure haukiba pung konmari da laiba asta COVID ke anoba case lising tara humdoi chani malphumdoi thengna ki adu anaba lising tara lomna nawa phaki laiba asida hauji COVID-19 active case lak ama lising malpudratre lairi masi apun positive case ki sath ama 10.9 khaktani Haksel Mantralay hai leba asanganang COVID-19 nigi mioi samang humbunitoi amaga su sikhibagaloi lena astagi sibigi sangsad ama 10.3 oiri haukiba pung konmari da leba asta COVID ke sample lak tare lising humbumari hena test tauki America ke rashtrapati oina khalaba Joe Biden leba odini putaruk suba rashtrapati oina ngasi wasak lawrogani aduga make deputy Kamala Harris na leba odini puma pensuba uparashtrapati oina wasak lawrogani Kusumuba amadi khaisia de horpa Kamala Harris na America hanba nupi uparashtrapati oiduna ityas ama sem lagani sahi mutrani pansurba Joe Biden na sahi sama kontare phakloba mahak imung manungi Bible adu make loina bi Dr. Jill Biden upahanduna wasak lawgani wasak lawbagi thorom madu bhat ki matamda nimida pungtara da pangthokani Marak asa Trump sagot mi sing amsa police ke marak ta handa da kothong na bagi thawdok thoki badu yenglaga America gi Capitol building da ngak sian gi akan ba section thorang lokhat khre Sangsad ke lagli budget mifam gamai leina kendra sarkar na handol punam ke mifam ama thas kontra da kaukhre mifam aduda Lok Sabha amsu Rajya Sabha animakta thabak ninchina chathaba yana ba rashtriya dol singna mateng pangmina ba haijagani Lanai TV channel amaga wari shanabada Parliamentary Affairs Mantri Prahlad Joshi hai mifam adu video conferencing kutang da pangthokani sarkar na wafam khudingma sabha da khanana ba sem sanano lei haina sumangna makha ta ki Sabha animak apuma mifam da Rashtrapati Ramnath Kovind wa ngang bagaloina sangsad ki budget mifam thas kuma panda hogani aduga kendra ki budget na February amada puthokani mifam masi hanba tangkak February 15 da loisingani aduga ani suba tangkak na March 9 gi hauraga April 9 phawa chathagani COVID-19 laichet ki yengdona Rajya Sabha ki mifam ayupung 9 dagi nungthil pung ani phawba aduga Lok Sabha ki mifam na nungthil pung 3 dagi numidang pung 8 phawa chathagani Nongsu Banglagi Jalpaiguri gi Dubguri da lambi khudong ko thawdo omda mi tara mari sire siribasing adig mang da nupi ni panam song angang mari yauri police ki paun hai khudong tiba thawdo odungang numidang nungpu batrak amana kar ahunga thengina bada thoki bani asoko mi tara tare chu tongan hospital sing lai kanari kar ahum adu luhong wa chape mi sing pu bani hairi laisil ka haina thabana manum oidana ningchin ubangam da badi han bakar aduna truck adu thengina ba matung da mathak maka onki tungda truck driver aduna ma ki control to bangam dabadagi atopa kar aniga amu thengjinaki siriba amati aso opanang libesing adu hanbada truck da purba nung sing adu onthara padigi sokhibani Mukhyamantri Mamata Banerjee na kudongdiba thawdok adu da thamoi sokna awaba phongdokhre Pradhanmantri Narendra Modi ne ngasi Jalpaiguri thokiba amadi Gujarat ke Surat thokiba thawdosing da lekhidrabasing adu gidama thamoi son awaba phongdokli thawdosing adu da lekhidrabasing nangna madi matada Pradhanmantri ke National Relief Fund dagi lupa lak ani ni senpham aduga asok phajda lupa lesing yankai piragani hana lauk thokre loisilakpada COVID-19 ne ngak thokna ba face mask upa phutaruk lamna leiba khutsa amadi maimit tarutana na thamba haib asama thawong ahum singang na chapina ba amuka hana ning singjari Aroi bada maroi pau amuk hana Manipur na mapung phaba raja oikibagi ni phuma panchuba kumon thorom hayang pangthok na ba sem sare Manipur da haukiba pung kunmari da COVID-19 anaba tara naba faki COVID anaba amta sikibagi pau leite sarkar ge chapcha waru lakthotungi mamang da school singna anoba academic session gi dam admission ge thaba haudana ba Rajya ki education aids ki director na khanghali Niti Ayog ki India Innovation Index 2020 da awang nupo amadi sing Rajya sing Kanglup ta Manipur na ahum suba position tare Leiba asta COVID-19 naw phrap ki sangsa na putratu 10 chune yaure amasung Joe Biden America gi niputuruk suba Rashtrapati oina aduga Kamala Harris na nipuma panchuba Uparashtrapati oina ngasi nimidang wasak lawragani pauloi jare